ꯂꯤꯂꯣꯡ AC ꯑꯃꯁꯨꯡ ꯊꯧꯕꯥꯜ AC ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯔꯤꯕ ꯐꯤꯕꯝ ꯁꯣꯛꯂꯕ ꯁꯁꯄꯦꯟꯁꯟ ꯊꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯉꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯀ꯭ꯂꯕ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯗꯦꯚꯂꯞꯃꯦꯟꯠ ꯁꯦꯟꯇꯔ ꯐꯣꯔ ꯍꯦꯜꯊ ꯑꯦꯟড ꯁꯣꯁꯤꯑꯦꯜ ꯁꯔꯚꯤꯁ ꯀꯩꯕꯨꯡ ꯋꯥꯡꯃ ꯇꯥꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯤꯗꯨꯔ ꯔꯍꯃꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯁꯤ ꯀꯩꯕꯨꯡ ꯋꯥꯡꯃ ꯇꯥꯕ, ꯈꯦꯛꯃꯟ ꯋꯥꯡꯃ ꯇꯥꯕ ꯃꯈꯥ ꯂꯩꯀꯥꯏ, ꯂꯩꯁꯥꯡꯊꯦꯝ ꯀꯦꯂꯤꯃꯈꯣꯡ, ꯀꯩꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁꯁꯄꯦꯟꯁꯟ ꯊꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯣꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯁꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯨꯗꯛꯇꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯕ ꯊꯤꯡꯖꯤꯟꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯊꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕ ꯊꯣꯡ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯤꯡꯖꯤꯟꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯩꯔꯤꯕ ꯍꯦꯛ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕꯁꯤꯅ ꯀꯩꯕꯨꯡ ꯋꯥꯡꯃ ꯇꯥꯕꯁꯤꯅ ꯂꯤꯂꯣꯡ ACꯒꯤ 30/37ꯗ ꯂꯩꯕ, ꯑꯗꯨꯒ ꯈꯦꯛꯃꯟ ꯋꯥꯡꯃ ꯇꯥꯕ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯀꯩꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯃꯔꯤ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯜꯂꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯡ ꯋꯥꯡꯃ ꯇꯥꯕ LP ꯃꯗ꯭ꯔꯁꯥ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯣꯡ ꯑꯁꯤꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡ ꯀꯥꯅꯔꯛꯇꯗꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡꯁꯨ ꯃꯥꯡꯉ ꯂꯩꯔꯤ꯫ ꯑꯃꯗꯤ ꯍꯥꯏꯔꯤꯕ MI ꯔꯣꯗ ꯍꯧꯖꯤꯛ ꯑꯦꯗꯖꯥꯁꯦꯟꯗ ꯂꯩꯔꯤꯕꯁꯤ MI ꯔꯣꯗꯅꯤ꯫ MI ꯔꯣꯗ ꯑꯁꯤꯗ ꯆꯠꯂꯒ ꯊꯣꯡ ꯑꯁꯤ ꯂꯥꯜꯂꯒ ꯑꯉꯥꯡ ꯏꯁꯇꯨꯗꯦꯟꯁꯤꯡ ꯑꯁꯤ ꯚꯦꯟ ꯇꯣꯡꯂꯒ ꯆꯠꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯥꯗꯗꯅ ꯁꯥꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯃꯥꯡꯉ ꯂꯩꯔꯦ꯫ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤ